ꯑꯣ ꯁꯤꯒꯤ ꯃꯦꯟ ꯔꯣꯗꯅꯦꯕ ꯃꯐꯝꯁꯦ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤ ꯁꯤꯒꯤ ꯒꯨꯋꯥꯍꯥꯇꯤ ꯈꯪꯗꯦ ꯑꯆꯥ ꯃꯐꯝ ꯆꯠꯄ ꯁꯤꯒꯤ ꯃꯐꯝꯁꯤꯗꯩ ꯆꯠꯂꯤꯅꯤ ꯌꯥꯝꯅ ꯃꯐꯝꯁꯦ ꯂꯛꯈꯤꯕꯔꯣꯝꯗꯒꯤ ꯂꯥꯛꯆꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯅꯥꯏ ꯆꯥ ꯕꯒꯥꯟ ꯀꯣ ꯀꯩꯅꯥꯀꯟꯗꯤ ꯆꯥ ꯕꯒꯥꯟ ꯇꯥꯔꯒ ꯑꯗꯨꯗꯒꯤ ꯁꯤꯅꯥꯏ ꯇꯥꯔꯒ ꯁꯤꯜꯆꯔꯁꯦ ꯂꯥꯛꯄꯅꯤ ꯁꯤꯜꯆꯔꯒꯤ ꯍꯦꯛ ꯃꯆꯤꯟꯁꯦ ꯅꯥꯒꯥꯇꯤꯂꯥ ꯍꯥꯏꯕ ꯃꯐꯝꯗꯨꯅꯤ ꯀꯁꯥꯔꯅꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯝꯕ ꯀꯌꯥꯝ ꯂꯩꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯤꯗ ꯁꯨꯝ ꯌꯦꯡꯕꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯝꯕꯤꯁꯦ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯂꯝꯕꯤꯗꯤ ꯌꯥꯝ ꯀꯨꯝꯃꯤ ꯃꯌꯥꯝ ꯅꯣꯡꯅꯦ ꯈꯤꯇꯪ ꯇꯥꯕꯒꯅꯦ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒ ꯂꯝꯕꯤꯁꯦ ꯆꯥꯡꯅ ꯏꯁꯤꯡ ꯇꯨꯡꯅꯤ ꯆꯠꯄ ꯌꯥꯗꯦ ꯍꯧꯖꯤꯛꯄꯨꯗꯤ ꯏꯁꯤꯡꯁꯦ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯗ ꯏꯁꯤꯡ ꯇꯨꯡꯅꯤ ꯂꯝꯕꯤꯁꯦ ꯏꯁꯤꯡ ꯆꯦꯟꯐꯝ ꯂꯩꯇꯦ ꯈꯤꯇꯪ ꯃꯃꯥꯡ ꯆꯠꯂꯨ ꯎꯍꯜꯂꯛꯀꯦ ꯏꯆꯥꯅꯨꯄꯤ ꯆꯠꯂꯤ ꯃꯥ ꯃꯃꯥꯡꯂꯣꯝꯗ ꯋꯥꯏꯕ ꯌꯥꯗꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯆꯠꯂꯤ ꯀꯔꯤ ꯌꯥꯎꯗꯦ ꯌꯥꯝ ꯆꯤꯜꯂꯤ ꯃꯦꯟ ꯔꯣꯗꯅꯤ ꯌꯦꯡꯕꯤ ꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯁꯤꯜꯆꯔꯒꯤ ꯃꯐꯝꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯅ ꯆꯠꯄ ꯀꯣꯏꯕ ꯄꯣꯠ ꯆꯩ ꯂꯧꯕ ꯈꯣꯠꯄꯗ ꯃꯐꯝ ꯆꯠꯄꯗꯣ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯒꯤ ꯀꯁꯥꯔ ꯃꯣꯅꯤꯀꯥ ꯍꯥꯏꯅ ꯂꯩꯕ ꯃꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯑꯃꯅꯤ ꯍꯥꯏꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯅꯝꯃꯒ ꯍꯥꯏꯕ꯭ꯔꯣ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯤ ꯈꯔ ꯍꯥꯏꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯌꯥꯕ꯭ꯔꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯕꯗꯤ ꯀꯁꯥꯔꯁꯨ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯁꯥꯕꯗ ꯂꯩꯕ ꯉꯝꯗꯦ ꯌꯥꯝ ꯁꯥꯏ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯍꯩꯅꯔꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯌꯥꯝ ꯏꯪꯉꯤꯅ ꯍꯥꯏꯕ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗꯤ ꯁꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯤ ꯊꯥꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗꯨꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯣꯇꯣꯗꯁꯨ ꯂꯥꯛꯏ ꯕꯥꯏꯛꯇꯁꯨ ꯂꯥꯛꯏ ꯈꯣꯡꯅꯁꯨ ꯊꯤꯜꯂꯤ ꯑꯩꯒꯤ ꯈꯣꯡꯅ ꯊꯤꯟꯖꯔꯦ ꯅꯛꯆꯕꯅꯤꯅ ꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤ ꯍꯦꯛ ꯁꯣꯔꯣ ꯃꯦꯟ ꯔꯣꯗꯇꯒꯤꯀꯣ ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝꯈꯛ ꯆꯪꯉꯦꯕ ꯑꯗꯣ ꯊꯣꯔꯛꯏꯕ ꯃꯌꯥꯝ ꯑꯉꯥꯡ ꯊꯤꯜꯂꯛꯏꯕ ꯃꯌꯥꯝ ꯁ꯭ꯀꯨꯜꯁꯦ CBSE ꯕꯣꯔꯗꯅꯤ ꯑꯗꯣ ꯁꯥꯏ ꯕꯤꯀꯥꯁ ꯕꯤꯗ꯭ꯌꯥ ꯅꯤꯀꯦꯇꯟ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯃꯤꯡ ꯁ꯭ꯀꯨꯜꯗꯨꯁꯨ ꯌꯥꯝ ꯆꯥꯎꯔꯤ ꯃꯅꯨꯡꯗ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯌꯦꯡꯍꯟꯕ ꯉꯝꯖꯔꯔꯣꯏ ꯃꯌꯥꯝꯗ ꯑꯩꯒꯤ ꯄꯦ ꯎꯞꯄꯒ ꯆꯠꯂꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤꯗꯪꯅ ꯂꯧꯕꯤꯔꯒꯗꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯤꯅꯕ ꯃꯤꯗꯣ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯅꯀꯣ ꯁ꯭ꯀꯨꯜꯗꯨꯅ ꯍꯜꯂꯛꯅꯔꯦ ꯑꯩꯗꯤ ꯆꯠꯂꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯅꯝꯃꯣ ꯑꯩ ꯌꯥꯎꯕ꯭ꯔꯣ ꯁꯛꯁꯨ ꯎꯍꯟꯖꯔꯛꯀꯦ ꯁ꯭ꯀꯨꯜꯗꯤ ꯌꯧꯔꯦ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯌꯥꯝ ꯄꯥꯛꯏ ꯆꯥꯎꯔꯤꯀꯣ
ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯑꯃꯐꯥꯎ ꯆꯠꯆꯗ꯭ꯔꯤ ꯃꯣꯕꯥꯏꯜꯗꯗꯤ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯉꯝꯕ ꯃꯇꯦꯡ ꯀꯁꯥꯔꯗꯩꯁꯨ ꯄꯥꯡꯉꯤ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯑꯉꯝꯕ ꯃꯩꯔꯥ ꯀꯥꯡꯕꯤ ꯃꯌꯥꯝꯅ ꯁꯪꯒꯥꯏ ꯇꯧꯔꯒ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯌꯥꯝ ꯂꯥꯟꯁꯦ ꯏꯪꯊꯕꯤꯗꯨꯅ ꯂꯩꯈꯥ ꯇꯥꯅ ꯂꯩꯈꯥ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯄꯥꯟꯕꯗꯣ ꯄꯥꯝꯃꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯉꯁꯤ ꯂꯥꯁꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯦ 2 ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯄꯥꯕꯨꯡ ꯕꯤꯔꯦꯟꯕꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯐꯝ ꯊꯣꯛꯏ ꯏꯄꯨꯁꯤꯡꯗꯣ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪꯗꯤ ꯐꯪꯅꯕ ꯃꯐꯝꯗ ꯍꯥꯠꯂꯒ ꯏꯁꯤꯡꯗ ꯊꯥꯗꯈꯤꯒꯗꯕꯅꯤ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯍꯥꯡꯉꯤ ꯉꯁꯤꯗꯤ ꯊꯦꯡꯗ꯭ꯔꯤ ꯊꯦꯡꯉꯗꯤ ꯃꯣꯏ ꯍꯦꯛꯇ ꯒꯦꯠ ꯂꯣꯟꯁꯤꯜꯂꯤ ꯑꯗꯣ ꯊꯦꯡꯗ꯭ꯔꯤ ꯑꯩꯁꯨ ꯌꯥꯝ ꯆꯥꯎꯕ ꯁ꯭ꯀꯨꯜꯅꯤ ꯃꯌꯥꯝ ꯂꯩ ꯅꯣꯡꯃ ꯅꯝꯖꯔꯛꯀꯦ ꯌꯥꯝ ꯆꯥꯎꯔꯤꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯪꯉꯔꯣꯏꯒꯦ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩ ꯁꯤꯐꯧ ꯊꯤꯟꯖꯤꯟꯖꯔꯒꯦ ꯃꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯏ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃ ꯆꯪꯉꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ